Kanglei News ki ayuki pawing biriba pumna magpu pama ilangbamna ikokno na khurumjari khulngakpa sing wabagi pangthai yauri hojik manipur da thokli bairang asida khulngak li baisal nau sing chafam thafang khang da bagal loinana karamba kanda kuki khulai paiba singna landarakadagi tambangamdana ahing nungtil mingchel khangduna leiri Kuki khulai paiba singna ayung nungtil fadana potharaga numidagi matam amadi nongalamdai matamda mitei khul singda landarakpagi thodok kaya thenakre meitei khulngakpa singdi kuki khulai paiba singna landarakpa matamda adubu meitei na ngakthokpani mitei khulngakpa singna hojik faubada hana amukta kuki singda landadri kuki khulai paiba singa khulngakpa singa thenaba asina ujing loyada leiba singna thenari aduga tampakta leiba miyamna security singi tear gas ki maiku zaduna leiri Tampakta karigumba ihaw ama hek lakbada miyambu laksinaba honabada security force singna tear gas kaptuna miyambu tangkhainaba honabada miyoi kaya soapan yawba pawba yauri masina khulngakpa amadi tampaki miyamna thengnaribani lamchat naidaba mabung cherak pinaba taksilagli pominariba masal nupida natabali chachatkiba mabung mari leinaba authority na matik chaba cherak pibiu haina victim masana wakalagli Lamphel laiba Universal Murderer Organization gi office ta pangthokpa pawgi mifam amada victim oriba masal nupi aduna phongdorakiba law na thingkraba Manipur gi asoba lalholub amagi kadar oriba mabung asina nongmaina katuna hatkani haina kihanduna mahakna chahi taratar rom surakpadagi hanjin ijak mahanki ahanba angang oiraba matung mabungna phubadagi angang adu kaikre loinana matam harakanaraba matung Kihal khangalaga amuhana izat mangan badagi miro lagduna mang chahi 2024 gi December thada tha sudana angang unaki amadi tha asigi tarita angang adu lekhide hairi UMO gi president Morangthem Sorojinina asigumba na taijadaba machil manaw gi senglaba maribu mangthokliba mabung asi phabada Manipur police amadi lenga ki mari leinaba authorities sing yauna lamdam asi yawlu khudimang na mateng pangbiu haina wafam thangki RK production dagi update khara lakhosage Hojiksu asumagidama khongfam amata halloi miyamna RK production gi lepli ekhoi gi genuine supporter leptan thogakli Public Day numita iraicha singna yumnagi mapan thoktanaba kurkomna khangalakre Indiana nampuda pangthokliba Republic Day numit asi January 15 ga lonaba ahing nongyai January 13 ki numidang pung 6 fawba total shutdown lauthokre maram asina iraicha singna shinthale piu yumdagi mapan thokpiganu haina kurkomna khangalakli Maming tagi club loop semba topiu miyana thajaba manglakpagi achoba maram oigani amuko Imphal District United Club Organization gi 18 suba mapo kumon thoram ngasi Imphal East ki kongba khetri leikai community hall da pangthokre thoram adu da saru yaraduna amuko gi president PS Nandoluwang hai Manipur gi mafang kuding da maming tagi oiba club lingba loop semba gi thaba ngasi toklasi masina lamda masida leiriba club CSO amadi lupsing adubu miyamna thajaba manglaknabagi asob maram oigani state ki thakta nattana local gi thakta club amadi lup lingbasu lup ama oibagi sapchaba laifam thokpa thomi amadi mathau taba machak chingningthina leihanduna mating leina thabak tawba changi Manipurda oriba phibam asida club amadi lupsing gi thaudang chawi club amadi lupchingna Kathopaga loinana masak thokpa thabak tawrabadi Manipur kanba ngamgani maram asina mamingtagi oiba club lingba loop sembagi thabak toklatsi masi mahuta leiriba club CSO sing asina miyangi thabak amadi state asigi thabak tawminasi haina sunandoluwangna appeal tawki